Hauzik pung teret marfu tabaga loinana Akaspani Lamaitongi Nushibagi Pau Fangbiragani. Pau Pazagador by Samakimina Nusimayum Nusibi Janu. Ahan Bada Maru Ibapau. Yuchako Papakanga, Aluko Balis Habiga, Toleko Bazata, Mapusi Super Lake. How much the romantic yade, Pasar Amadi Tayo, Kapalgi Macha, twins Ama Fansakre. Hauzik Pau Machantan. Yung Chako Balis Habiamaga, Aluko Papakamaga, Nushinami, yung Chakima Manabi, Hadigom na Pau Purami. March date 15 da Chakshan Cover Restaurant Amadu Uname Restaurant to manager Maming Ngari tomorrow Kowi Adubu Glass Cover Commando Amana Faraga Compako Bolok of the Tamlam Lee double level Tibadi Mapunsi to Patole Cobos of the Lake Hari Anishuba Pau Hangmeski School the Romantic Kimaram the Ozama Tanayade Adubu Ozale Tabagita Zayang Laga Satra Kanana di Chelang Hari Aduda Ozamana Faraduna Pubada Masagi Chatra to Masagi Marina Zakari Ahum Subapau Osako Bakamaga Dayoka Valestabimanus Nerami Osagima Pakarshmana Dayogimapa abstract the Haisa to Lohonaba that 15 da still model City Workshop Garden to Unara Lohonglami Maduda Palsargi Mamanaba, Raja 350, Suzuki, Swiftjet, Sunabalak Dayogi Sumamanabi, WF, Marbles, Activa, Energy Lakuna John Lohon Kid. Sahiolog Abamatamda, Maja twins, Sama Fungzaki, Masasing Adugi Maming, I-10 Amati, I-20 Hainaton Crate. Sana Konabagi Pau Ngarang Mapal Kangsay Bungda, Musibagi Lamsel Mada. Nupa amaga nupi amaga lamsen chen khay nupi adu waman kituna turami aduda nupa aduna competition haiba kawra aduna nupi adu bu pangkhatuna chen ki hari maduda competition adugi president Nushimayum Lavlina Fongdoki nupa aduna nushibe hele haina aroibada amuka hana maroiba pau Yung Chako Papakanga, Aluko Bale Sabiamga Nusinakre, Hangme School Romantic Yate, Pasar Amati Dayogi, Dayo Kapalgi Macha twins Sama Fonsakre, Hauzik, Matang Sida Hakmes Kipaulizer. Ama Bakta the Tibiria Miam Bukon on the Kurumjari. Aina Pasavari Pausi, Ibirapana. Zik Wachology da Doctorate Phankraba Dr. Kita Hauzik Ayuki Pung Loyal Tax for Galina Hazik Manipura Nongsa Sine the Kipau from Viragani Pau Pizagidova I have a Kudism Hudikni Ahmada Masang Weba Pau Samu mai igilena na badagi kanbangam kre sati diba ama lokat pa yadru leire Oscar award pi kre sirai bo bi kap kre Siri Maikobam Momon Singha National Award pirak le 66 suba Assam Rifle ka kre Haji mapon taro fo from biragani Samu mai igilena na naduna leiraba adubu kaishu leitaba kaksing masamna blood donation tawdai kanbangam kre Lekai dagi hetoksa da bayamna samjaba pakhang masa lekai ne pikoi basi cherau buga mari le na ibovina khutai hangafan amam yen khare waithau golai da tata na mukthom 15 na mukthom lokot pe aduna leiri haji khowa sati thipa ama pambibe myoi singaw gadi chat alobio Manipur film yasko gi pakhang angawba haiba Manipur film asi yenglobadagi Manipur yamna sathiba laina ama tholok laina sigi maming di dasani he kawi Haina Dr. Homan Diwaina High Creek. Ozawa bagi simpam da amadi ikai kumnaba oina Langmaidong High School da oza oiriba Sri Maikoba Momon Singh da National Award pirakle National Award
Siri Momon Single Nasi Manipur Press Club ta unabada mahana asumna phongki aina award asi hambagi lambi ama hayo hairagadi school da kadana angang sing larik takpagi bahutta amadi school kabagi mahutta JDO Education Director Commissioner Secretary Singi manakta wasat waram tawdra fagjarakibani yamna ngakpa amasung nungaiba pau amana lamjaudagi rigan koba nufa ama Bermuda Triangle bu iroilaga ranthokpa ngambagidamag US ki President Barack Obama gi masanapi piragani longthokre atenba break ama Opio sugumba uno si upami kudimak dariya naramangatane. Welcome back to the news again. Lainagum yamna thuatnaba pawam phangsi Central Lady UPA government asigi chairperson Sonia Gandhi amadi Manipur SPF ki government ki lusingba CLP leader amasu oiba Siri Okam Ibobiga Lomba yabagi thakta achetpa wari sana kre haidena opposition kambuna ninda torakre pawasi makata na tijilubada yungkham irabot koba masana masabu hero of Manipur ni haijaba nufa amana lab leta pishan bo oramle Noksa sinenda bonigi imung manung sina asumna nungaitaba phongdorakli Marang function adu da boni saba paktaba mioi kare station thoga so taw kre pauk tabadagi boni phiram kummaloi haidana kaptuna laikre Marang numidang pung baroga minute ama ani chatpa adai da loktak patagi Pacific Ocean phawa yogadaba mi ni funan makai janba jahas ama thaukiba adu nakoi patki iceberg ta chijambadagi lukre hojik pawa makha ta paw phangdre full dozi pithribi ki ahan ba oya Oxygen yaudana Mount Everest ka khiba nufa adu oidabani mahaki loinavi ahum subi Shakespeare ongbi thamauzam lekthabi debina phongdorakli maramdi henamati nabu mahaki mari subi loinavi oina pusalapatagi wafam masi saudra makata na haraki mahana ka khiba du mi udaba jaga dagi oxygen upsala ka khibine hari yamna lingba pawamna Siri Ibobi ngarang mayumda kaplam le Akoigi media gi music na chijilubada hepatitis B ka poiramle Barack Obama na fialabli awareness tawrubadagi hojik phoma fialabli amata sita duna leire company gi music na awa phongdoragli Sahi asigi August ki tarik 15 India na phumanga suba ningtamba numit asida INA da leba Subhash Chandra Bose ki asaba murti na bason piragani Ikai ningai oiba pau amana Kainahal oiba sorry Kainahal ki school ki director na school asida iris nataba atopa lon ngangba yaroi habadagi sorry marom bunuk sijaba oza kharana majima da super gu taiduna nungaita phondorakre hari HKMES ki general school da Korea dagi lakpa Konglai suba yo satra khara sangkre pauk abadagi hana khagar bolamba school adu haji khamot mokre principal nungai ba phongdok poina khakala ba yo satra sing adu mingthol yo plus ng plus mu habadi yongmu haba mingthol asi piragani Mathang Saida HKMES Bording da General dagi Hajilakpa Satra Amata Loroi Haidana Director ki Cherona Thokre General School dagi Hajilakpa Umnam Lamba Makok Tangba Oktabada Mapal Laitrava